Chinimbawasi MP Bimol akoi jumna su photo kiba matamda 2021 dagi Meghalaya Lengakna Manipur Lengakta mafam adu sinakrabani maram aduna Manipur Rajbari Thugai bada Manipur Lengak khangdi haiba yaroi Manipur gi MP ama oina mari lenama authorities ji iduna kanagi athang matuina Thugai gi mino haibadu chapsana thidokani haina su fondoraki aduga Shillongda leiriba Shillong Manipuri Student Union ki maikeri isu makoina thadok per president gi matungin haibasi masigi mafam asi semgal sagalagani haibagi pau phongbadagi concern authority da hanguma matamdadi haiba structure asi sugandana haibetare akai to yahdana renovate tongnabagi tabok packet kadabani haidana thajabe biraki hari adubu amuk chalagi yengu matamdadi haiba mafam asi sigupsana Thugaram bani aduna haiba masam asibu thugaibada general sing excel lakot kadabani haiba wafam su fondorli oza kamaina yengbe Manipur gi Rajbari yamna Manipur gi history ga puwari ga tana thana yadraba mafam ama asumna haiba tare miyam gi tana ramba tawna thugai gi bisi oza gi wakhalonda kamaina yengi mas masi yamna akoigi Manipur gi history da amadi akoigi historical monument oina laigadaba mafam chauba koi Manipur gi oina amadi akoigi 1949 gi akoigi kano lakhiba border gi tawbagi akoigi India gi union da tinbagi kano historical oiba mafam monument ma chauba kano se masi without consent of akoigi praja amadi without knowledge of akoigi lairiba concern authorities singsina hangdana within ngasai honorable CM Sangman habit have with 48 hours si manungda akoigi masa maksu akoigi madugi update to laite haina habi amadi government of Shillonga akoigi lairiba Meghalaya gi kaino se government of Meghalaya gi kaino amata laite masi government of Manipur na thon mani akoigi hairiba demolition gi kaino se gi singkup sana akoigi lokthokpiba munde thugaibiba asi karamba authority amadi Manipur gi government gi karamba order makhada thokim acha leibak praja miyamna masi yam athuba matamda asi haifon thoi amadi karamba ground da hairiba kaino si historical akogi oiba Manipur gi yamna puari ga sagona na chatlaga leiba kaino singse muthalak pa hairo se Manipur praja miyam gi akogi apam gi mayokta asi is one of the factor ne akogi yamna chawba kaino si somdana lairiba honorable singsina Delhi da government popular government gi kem taw chatlingai amadi somdana Manipur gi lairiba Rajbari kaino Shillong da lairiba adu matik yamna puari ga sagona na chatlaga lairaga matam kya de laba kaino se singkup samna thugairam ba haibse masigi chapchawa pawam se hojikti lairiba honorable akoigi governor gi makha le Manipur gi government na tawbani haina akoigi mogi kaino na honorable CM Sangmana press media da thuma madina adu oibata di Meghalaya government na taw nate Manipur government na tawi haibata di masigi pawpum chapcha bsya pifam thui amadi athu matamda masi pifam thui praja myam singda koi yamna khoishauna ba amukhina elan bagi kaino singsia hawong sing amadi mind divert tawna ba amadi Manipur gi kaino singsi laiba issue makai sida ang law makai sida gi divert tawna khonnar pasya masigi karamba authority karamba department khada tawkim haibasya masi marik chumna aibom thui amadi akoi historical monument yam atop to su India mafam da su laire ko masi akoi samnai bu kutuminar haigara ngasi atop pa mafam yamam laire akoi gi kaino singsi adu ungthu da thugai ba ya baja sumbagi kaino singsi adi government kaino sigi concern authority singsi ga kaino tawna dana ungthu da thugai ba amadi akoi masum si manghan ba amadi praja miyam gi kaino singna yam luna khallaba mafam singse akoina thugai rakpa tardi masigi state nama chapchabi lahodaba tardi akoigi mathangda ayeng khara lairaga atop Manipur gi maru oiba mafam singse kaisu haide da praja gi su kaisu kaino tawdaba mali da hairaga mathang thugai rakpa gi future da su adumbagi tholak ngai laibagi mawong si ui amadi
Student Union of Kogi Kenona, Silongna, Topo statement the Su, Moina, Han Bahangoma Tamdadi, Amadi, Chalaga Kenota, renovation to Winnie Highway, Wapam Tambi, Aduga, Anu was Harga to Wagani Highway, Simdi, Laiti Highway, to make Shena, social media at Tolapa statement, those are Adu Masigi Kenos, if I didn't Karamba authority ki makada akoy karamba kaino gi plan makada sadorim no haiba of the road map to adugi kaino singsima sukang khangna na taho basya sumaina akoy gi chap manana merger agreement su ningthau akoy lairiba kaino si pharaga nampu de sign to hunbi mongda hojigi lairiba rajbari akoy gi history ga konana manipur gi kaino da yam chauna role ama akoy lairiba leibak si choba kaino si thugai rak bahai bisya machi chapana na tho e de sumaina thamjage amadi masi kaino singsia concern authority plus koi lairiba COSO sing adi ato pa lairiba concern department sing dagi marik chumba pakum sima athuba matam da manipur praja myam da sing form tho e haina sumaina Ozama tamdi le